ꯑꯍꯥꯟꯕꯃꯛꯇꯗ DKS Entertain YouTube channel asigi maikaidagi khwai miyambu taramna ukchabuga loinana ikai khumnabu uchari loinana channel asinasu hanagi matogumna ngasisu nungaigani khanba wari ma puduna laksare ado wari seli jingai mamangda hanana channel asina thakachakhiba wari sing asi howudagina loifau tabi khiba aigi subscribers sing amadi viewers singbu amuka hanasu ikai khunbu uchari ado aina wari seli ba matamda wahi wata khara pronunciation khara soiba khotba smaina ucharon khara soiba mangda oigiba hujukji oidiba tungda oigada goje sigumbagi khara soidok sojin khara lai sigi comment khara lae adoi waraude ado aijo dum soi tambangam de mi aije wari je hana thokiba oibinina ithokpo khotokpo matamda lirakpa matamda adum soiba yawe bago aide taugi khotki na haibe mota taurani oira ani ga na hai smaina haibe yawe ado mogi oiba case tugi wari ji gi oiba paring de yeng taragadi aidi tawrakado photo tawra ani oirakado photo oira ani na sumaina hai hebek te lira kanda de sumaina aiju ado yamna kanna di semdok chage sumaina ai ngaminge semdok chage bo homje thamjagulena na sainite mohan naraga khangnaba pamagi wari puduna laksare sainite mohan je namaje sainite mohan naina khangna jingai matamda mohan kumar vivekanand naina khangnai maje 1963 da Karnataka gi yamna pikpa khungang amada poe do maje lairaba imung amada pokku oibna natai yamna chaadaba punchi mehing amada hore ngang oringai matamda mental illness lay kholena sumaina banmuju lay khalaina laybo khopa angang amu oina mohanna mihat mi pun tawba haurakpa mana siguma phataba thabak tawba haurakpajina sok 1990 gi lohilak posaije swaiji de oi mana tawriba mohanna tawriba crime jina nupi jingjiga naksinaba ade moiga wari watai sanaba moiga dorodara yamna tawba aduga nupi ngai jiga ayam tinaraga nupi ngai jina maje thajaba poanba yamna phaba mi amagi role da nupi ngai jiga maga tinarani dorodara wari sanaba khopaje sumaina torogana nupi ngai jina maje yamna phaba mi mo oina nupi ngai jigi wakhalda phawhallaba tungda mana si nupi jidi aina haibada maje thajare yarni aina haiba khuding maje yarni na mana pokse sanaraga nupi jigi maramda loina khangdokpa loira matungda mana nupi ngai jida mana nang thabak tawningbra nang thabak tawningba khopa pamagadi ai thabak sumai tawna nangi thabak amdi lei ado aina silladi thabak to oini nang sumai tawna thabak to tawningadi thabak happy gi khotken hairani nupi ngai jida maga dum tinarakpanina ana haibdo thajabadagi nupi khara majo magi sigi langsida thure ade sidu junatana mana amu atopu nupi khara dana mana nungsinaba saraga moithem tawraga pijingjida mana bongje khosena marriage proposal tawba khopa lairani lohongbagi haiba khotpa sigumada yarakpa nupi jijo magi victim oi ado maje nupi jingje masak khara phajaba adaidi sumaina tawba mioi mito khara keno tawbu nupi je ubuda mongonda tonganba magi hingsa tawningbagi wahalona madum phawre maje siji phawudagi mana yengeje nupi ngejigi masa mau magi body sigak natana nupi ngejigi manada yaliba sana mangakta siriba lik sigumbajidu yamna maje kalakpa aduguma phawa mi amane sigumbaje phawudagi mana aga ngasai loinaba tinaba matamda mangonda pura thajaraga leiba nupi ngeje mana tongan mafamjingda matamjingda miga yamna tadaba jaga daidi mi pakna chatoksin tawdaba sigumba shahar mak nataba town oi kari oi sumaina tawba jaga jida mana kauraga maga loinaraga nupi jingje moi masa khangandana pinge jigi masa je khangandana mana thakna badani khangde dai chana badani khangde sumaina mana sainite ariba poison je yansillaga nupi ngai je halani sumaina hala matung jida mana nupi ngai jigi masada siramiba lik fuji khudop sanagi ngai je si loina mana mu lut taw sumain tawre aduga lut khak natana mana sainite thabadagi unconscious tawraga chiraga leiraba nupi ngai jigi angjida mana nupi oibigi ijat phawa manghanba sumaina tawe mana sathibagi changje nupi obigi ijat se manghanba kholanba sumaina tawgi tawre ado nupi ngai mangba khopagi pause matamduda yamna kaino tawba kholakpa nupi maram jadana mangba khopaje tawrakpadagi sum thowa mi kharana mangi bu nupi do mohanga pungi bene khopanena yam kana thijinba tawe ado matamduda CCTV kari karagi khudong chabaje thoina leitabnina mohanje khangdi khangaga mohanje chap chaba matamduda magi mohangi chap chaba figure out tawbuje police na ngamde ngamdabdagi sumaina uhu kholo mi jingjina mohangi maramda hairakpa kholakpa tawbudagi police na yam kana thiye mohanji maramda yamna paktakna na mohanje phangnaba na moina yam kana hotnai adumakpu police na phangba ngamgide mohanjo matamdugi aidi media jing kadi kara chigumbagi sonbagi khudong jaw lawga mohanje dum mafam amda dum ko chen chelga lot po khotpa sumaina tawe adumakpu mana tawriba thabaktugi phallamoina mohanje 2008 da police na maje phare sina pharaga mohanje wahang bahong tawre na sumaina tawna nupi angang manggiba khotkiba
ngaido nanga matam du pun gi khot ki hai nang kamain ta uno khopono hangan jida adum mohan ju chendre ma aseng badum haire sumaina haibda gi mohan gi trial je haure ado mohal gi defense team jina di magi maikei dagi sumaina phungdok pu lei matam du da mohan na tawri ba thabak se ma masana yaning ga tawu nate maje mental illness leiba wakhal leina na ba dumaina chakpa mi mo oibana sijina maram oiraga mana sigi thabak singje tawbune khopane ana sumaina hai haidi mangonda akpa punishment pige dawdo pidana bagi damakta sumaina mohan gi magi damakta lepiba defense team gi maikei dagi phungdo e matam du da adu sumaina yam ka hena henba punishment pidana ba phungdok pale adumakpu court की prosecution ना मोहन की मायोक्ते याम कन्बा केस अमदी दुम थांगलगा थम्मे माना कोकचा एखोले दु याद रे मंगोंदा अकन्बा केस अमदी दुम मंगोंदा की लोकथद्रे माजे याम कन्बा क्राइम तौबो खोपगी चार्ज अमदी मंगोंदा दुम थांगले अदु चही 13 मुकी ममांग दगी हौना मोहनना नुपी कुन हेना विक्टिम ओहनग्रे पुलिस ना माजे थीबा फंगदब याम कुइना फंगदब जाने adu chahi ma je phanga madung na magi court ki trial jida asidagi na chahi 13 muki mamang gi hongna mohan na nupi kun hengna victim oihan gi ba hat ki ba rape tau gi ba ko ki ba adu gi mayam du gi yok sida Karnataka gi postal town gi local court amana mohan je life sentence pi re na sumaina to ado magi victim oi howa chahi kun manga surabi thulia hari ba jaga ji dugi nupi amana ju phongdorok pa leigi mana Kerala gi nupi jingi oi ba hostel amada mana cha injang thong bagi thabak sumain to bo leiringai matam jida mohan ji jo moham jida oja oiraga leiba ta ja oiba sida mohan na jo mangonda maga luhong je khosena baju leigi khot ki na mana ju phongde mohan je kon police na phagra butungda mohan je hojik balagavi gi dala central prison da ma je phadok ta duna lei adune mayam ngasi di wari je ten budi tele ado di thajadaba mi amabu maram chana thajaba adedi maram chadradi thajaroi da bane si akhoi gi Manipur lamdam je dum thokrabani go chen je ko sena puthoga isid hajilamba mangak samda thangal din thalamba hatu o thamamba sumaina mayam ama ko adu gum case lei aduna nupa gi di thoina kaino tawde nupa na ne ba tawrkodobe crime je aduna nupi obijing iche isel jingje section bi wa pham je thamjabgolo na ngasi di wari se matang sida losinjare